ꯈꯜꯂꯦꯕ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯑꯩꯅ ꯋꯥ ꯑꯃ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯈꯪꯍꯟꯅꯤꯡꯕ ꯃꯇꯝꯗ ꯑꯩꯅ ꯉꯥꯡꯕꯁꯤꯅ ꯍꯦꯟꯅ ꯗꯔꯀꯥꯔ ꯑꯣꯏꯅ ꯈꯜꯂꯦꯕ ꯑꯩꯅ ꯈꯪꯍꯟꯈꯤꯕꯁꯤꯅ ꯍꯦꯟꯅ ꯗꯔꯀꯥꯔ ꯑꯣꯏꯅ ꯈꯜꯂꯦꯕ but ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯃꯤꯁꯤꯅ ꯍꯥꯏꯔꯛꯄꯁꯦ ꯑꯩꯅ ꯇꯥꯁꯟꯕꯁꯦ ꯁꯤꯁꯦ ꯆꯞ ꯃꯥꯟꯅꯅ ꯃꯔꯨ ꯑꯣꯏꯌꯦꯕ Hello my fabulous people, this is Delphi again and today we're going to talk about 7 ways to improve communication skill. Communication skill kamaina improve tawni haibagi pambei tare iminase. Ahanbada active listening skill. Habidi aina tasanbagi aina wari sanariba misina kai haire igeze tasanbagi abilities asise. Akoina khaleba wari sanaba matamda aina wa ama kanagumba amada khanganninga matamda aina ngangbasini na darkar oina khaleba aina khangangibasini na darkar oina khaleba. But ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯃꯤꯁꯤꯅ ꯍꯥꯏꯔꯛꯄꯁꯦ ꯑꯩꯅ ꯇꯥꯁꯟꯕꯁꯦ ꯁꯤꯁꯦ ꯆꯞ ꯃꯥꯟꯅꯅ ꯃꯔꯨ ꯑꯣꯏꯌꯦꯕ ꯁꯨꯃꯥꯏꯅ ꯇꯥꯁꯟꯕꯁꯤꯅ ꯀꯩ ꯐꯥꯎꯍꯟꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯒ ꯑꯗꯣꯝꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯑꯗꯣꯝꯅ ꯑꯩꯅ ꯋꯥ ꯉꯥꯡꯕꯗ ꯇꯥꯕꯤꯕꯁꯤꯅ ꯑꯩꯉꯣꯟꯗ ꯀꯩ ꯐꯥꯎꯍꯟꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯁꯦ ꯚꯦꯂꯤꯗꯦꯇꯦꯠ ꯑꯣꯏꯍꯜꯂꯦꯕ ꯍꯥꯏꯕꯗꯤ ꯑꯩꯁꯦ ꯚꯦꯂꯨ ꯇꯧꯕꯤꯔꯦ ꯑꯗꯣꯝꯅ ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯇꯥꯕꯤꯔꯦꯅ ꯈꯜꯂꯦꯕ ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯩꯉꯣꯟꯗ ꯑꯩꯁꯦ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯅ ꯈꯟꯖꯩꯌꯦꯕ and Sigi skills khwaidagi underrated khwaidagi mi ma'am na khwaidagi mawalo bidaba khwaidagi kana de na khanba skill ne but to be a great communicator afaba mo ge hai tardi sigi skills yam darkar leba next up body language aiga kanagumba amaga aiga adonga wari sanama matamda aigi body language aina adomda yengakpra aina adomda michana bra aina adomna ngangi se tasan bra ze sise adomna subconsciously communicate taweba aina wa ama ngangbada mina tabidabase sise magi body se haidi aingonda yengaktaba aingonda onjalaktaba aina wa ama haibada aina mingonda kawu matamda aingonda onthomdabaze sise aina khangeba sumaina tawdabase sise darkar leba habidi yengseba example moina aina wa ngangeba hujikse da aina adomda yengbugi mahutta aina sumaina toreba makhadi yengdareba duga hariba second body language se kai darkar le hai matamda this is boring right ana adomda yengba adomda actively yengba no fet tawba adomna haiba wada adaidi ngaknomba nodding no fet tawba then eye contact se amaru oi wari sanama matamda migi mamitte yengba michana ba ise yam darkar oi next amuka confidence habidi isana thajajaba aina ngangise mina tabirani aina ngangise chumme sise tahangadabani mingonda habigi confidence leigidamneba mina confidently wa ma harak tare aina taningeba ado unconfidently haji confidence yaw dubida wa habise taningdeba sometimes akoina stage ta yengeba stage se wangang buda public speaker sing de confident yam leiba moina ngangise mi loimak na tagani habigi confident leiba aduga marak confident leitaba speaker na tholaga stage wa wang matamda audience oriba akoina taningdeba so siga chapma neiba aiga mi ma conversation matamda aigi confidence mingonda pigadabneba fourth point amuka vocabulary expand toba vocabulary habidi akoina sinnagadaba wahi wata singja side khangjanba side hena expand tokba side khangjan ga hai tardi yam paba reading then journaling iba so paba habisida akoina academics ki lari khatang paraga vocabulary expand tawni habdi yaroiba ana non academics lari paba habidi I have a habit of reading. I read for fun. I say isagi reading habit laina khanjay na I read for fun so my vocabulary expand naturally ana naturally expand toiba aga mi khara di layeba newspaper yam paba there are a lot of people that I know personally that reads a lot of newspaper that follows a lot of magazine yam paba newspaper yam paba mi myam layeba aina khangjaba moise ke do ha madamda mogi vocabulary expand to butang natana mokoi gi vocabulary se strong abutang natana moise current affairs am khangeba hadi hauji kari thoi hauji kai dawri se loin khangeba mogi sumaina adonga chana ba vocabulary expand to naba ama leiba hobbies ama leiba natragana akoina foreign gi mi hadi english native english speaker masagi english ngangba mi natraga manipuri oitarsu vocabulary habits the english tang expand on have laite ana mina wangang ba hadi communicator afa sing great communicator sing the wangang ba se tasan ba habidi film yam yeng ba amrom da harigana mina phaja wa haiba tasan ba film yam yeng ba or podcast yam ta ba or youtube videos yam yeng ba ai sagi oina reading aina parak like myam sigi marakta sumaina communication skill yamne improve tawbagi like aina hujupoka thengnajarak pasida khwaidagi hamna aigona helpful oina khanjabaje
How to Make Friends and Influence People by Dale Carnegie. Dale Carnegie ni iba How to Make Friends and Influence People haiba lyric se sise aigi communication skill improve tawda mating yam pangi na khanjagiba sigi lyrics. So sigi lyrics se adom so pabio aduga yengbio. And this is a very great start. Aunga adom na sigi lyrics da comfortable hoide hai tardi adom na comfortable over lyric ama hekta de hobio. So that's it. Makhada muka writing communication habidi bagi communication. Ai bo ina communicate toba iraga thanaba aduga sees da kaido ha matamda journaling hadi aina khanba wakhal je ithokpa je si jam darkar leba. Journaling haiba matamda akoina khaleba journaling habdi diary ama maintain thoba nungtigi iba diary sida ai ngasi gi ai gi punsi da ngasi kai thokke je nungtigi sanba. This is not all about journaling. Siga tanga teba journaling haibasda adongi interest habdi adomna interest la rekhala je kino mada for say huzikani mi ma'am se mobile games yamna interest leba mobile games ki maramda adomna khanba wakhal singja ithokpa hadi wahai do onthokpa or about some sport or anything admaina journal tawba jam darkar leba adongi interest ta ithokpa je sisi ju darkar leba sisina adongi writing communication je sisi help toreba hadi adongi wakhal je sisi wahai oina onthokpa ngamaleba. Next amuka feedback habidi adonga wari sanariba mi sida adomna kari khange je khanganba sida compliment hadi adonga wari sanariba mi sida hadi aiga adonga wari sanabda adomna engonda kainoma hairapa aina ngangi se phasana ngangi bu haibo su aina tawbada kainoma compliment tawbirapa aina engonda thagat pirapa sisina aiga wari sanabda adomna engonda thagat pirapa sisa engonda amna harau haleba sisa tawbiyoba aduga adomna aina wanga wari sanabda yaningdre khalajeba adu tari suggest tawba without making me feel unwanted hadi aina ngangi se adomna taning de khanandaba imuhutta suggest tawba hadi nang ngangi do smine oina ngangi phagadamni nang hai do smine oina ordi phadamni adongi opinion do engonda hairakpa engonda khanganba suggestion or compliment sim darkar le. And lastly awareness labor habidi adonga aiga wari sanaba matamda aina aware oigadamneba kaino ha matamda adonga aiga se perspective khetnaiba adonga aiga gi yeng khetnaiba na wari kaino magi topic amagi wari sanaba or maram amagi wari sanaba matamda adonga aiga se tongan ba mityeng leibasa sise yaeba habdi aiga adonga se opinion tongan lena aigi sina chumni adongi sina lani habisidi oirodabneba ana communicate taw matamda sise aware oigadamneba. So sigi pambei tarets na aina adom na si khangan janing je amutang ningsing jarke. First active listening skill, second body language, third confidence, fourth vocabulary expand toba, fifth writing communication, sixth feedback piba, seven awareness laiba. Aduga adom na karigumba aigi pambei taret sigi makhada hapchaningba or ahenba or yaningdaba laitarsu. The comment section is there. Hadi comment na haibiro adom na kari khange yaningi or yaningde haibiro. And sigi videos adom na nungai hai tardi video atopa ama sigi channels na hana thagat pa magalai 7 reasons why communication skill is crucial in personality development. Habdi personality develop tawda communication skills ke dobagi crucial or ino habagi reasons labor videos as you check out of you aduga I content nungaina can be tardy. Don't forget to share with your friends. So that's it for today. See you again in the next video. Till then, keep learning, keep exploring, and stay fabulous.